Life began at the end of your comfort zone. Ningthau ama leirame. Nongma nipa amana ningthau aduda special oiba gift ama piraami. Gift ado yamna fazaraba falcon hairiba uchek ado ani oirame. Mahakna uchek ani ado uchek training expert amada pirame. Tha kharagi matungda trainer aduna ningthauda hairaami. Uchek ani dugi marakta uchek amadi fazana haire nungsit marakta wangna paiba ngamle. Adubu amadi mahakna tongliba usa adudagi sunghen hendoktri training hoba numitagi. Ningthau aduna akhang ahai tanaraga uchek ado paihanaba honarame. Adubu upai leiramde. Adudagi ningthauduna mahaki minister da hairaami. Zibagi maramda khangba mi amanadi sungsoi soidana ngamgani. Chalo adugumba mi amada sinakro. Mathangi numita ningthau ado yamna ngaklami. Anishuba uchek ado konungda koi pai ba ubada. Adudagi ningthau aduna minister da hanglaami. Matau karamna kanana uchek ase paihalibano. Miyoi ado inakta purao. Minister duna icham samba farmer ama puraami. Ningthau duna farmer duda hanglai. Nang uchek ase matau karamna paihanbage. Farmer duna hairaami. Yamna lai ningthau. Uchek aduna tongliba usa ado kakthatchaba khaktani. Eikhoi khudimak comfort zone manungda leiba paami. Maramdi safety oi wade yam nungai. Adubu eikhoina comfort zone manungda leiba taragadi eikhoina anova experience karimta tanba ngmlaroi. Eikhoina karigi comfort zone dagi tholakadoribano. Comfort zone manungda leiba matamda eikhoi anova karesu tamba ngamde. Eikhoina anova tamdaba taragadi eikhoigi punsida growth laaroi. Aduna growth laknaba anova kaya tamnaba punsida Mahipakpa mi ama oiba ngamnaba risk lauba mathau tai. Comfort zone dagi tholakpa mathau tai. Eikhoi khudimak wangna paiba ngame. Adubu eikhoigi comfort zone na phajinduna paiba ngamhandana thami. Eikhoina comfort zone dagi tholaktaba taragadi eikhoi kayam wangna paiba ngambage haibado khangba ngmlaroi. Maram aduna eikhoibu phajinduna thamliba akiba oigera isana isabu thajadaba oigera khudingmakdo thadokpiyo. Eikhoina comfort zone dagi tholakpa matamda eikhoi khudingmak eikhoina aningba apamba loina oiba ngamgani. Aduna somda phajinduna thamliba potshak ado karino khutakta yanthatpiyo. Sungsoi soidana punsida Mahipakpa mi ama oiba ngamgani. Mapuna sanbibo isano channel asibu support tawbibo ina subscribe tawbiyo. Aigi video sidagi karigumba khara tamhawi khanbiba taragadi somsongi imanabadasu share tawbiyo. Somgi wakhalonso comment ta haibirao.